अहानबदा मरोइबा पाउ वांगोइदगी चाउबा देवी की मिहाता चेनबनी हाइबी एस काननबला एलाइस दनेश्वरीगी यारिपोक विष्णु नहा बामोल लेरक्ता लैबा मयुम खोइसाउनरबा मियामना हौरक्तुना अकाय अतोय थोकलमले हाइरी अमदी खाइदेम ओंबी चाउबा देवी की मिहाता चेन्नई हाइना पुलिस की कस्टडी दा लैरिबी एस काननबला एलाइस दनेश्वरी की चाही निफु मथोय असिगी लैफम यारिपो वांगखेम हाइना पल्लीबासी अरानबनी हाइरी मैं खुरुमजरी नॉर्थ ईस्ट विंडो टीवी ने संदोक्चबा नुमिदांगी मणिपुरी पाउ मिडेंग ताबिरिबसिंबु सुरबला माइरेंबमना तराम नोक्चरी हौजिक मैम पाउ मुचाखाइना पिजरी वांगोइदगी चाउबा देवी की मिहाता चेनबनी हाइबी एस काननबला एलाइस दनेश्वरी की यारिपोक विष्णुनहा बामोल लेरक्त लैबा मयुम खोइसाउनरबा मियामना हौरक्तुना अकाय अतोय थोकलमले हाइरी पावसना मखा ताना हाई थौदोक असिंग असे अयुक पुंग 10 रोम ताबदा काननबलागी लेकाय मियामना अकाय अतोय थोकननबा थुगाइबा हौरक्पदा यारिपोक पुलिस स्टेशन की ओसी एन सुरेशना लुचिंगबा टीम अमा लाक्तुना इरांग अदु लाक्सिंदुना मखा ताना अकाय अथोय थोकनगिद्रे अदुमकपु लेकाय मियाम की इरांग अदु नेमख्रबा मतुंग नुंगथिल पुंग अमा मखाइरोम ताबदा खाइदेम ओंबी चाउबा देवी की मपाम इरम सिफाइदगी गाड़ीदा लाक्पा मसिंग यामलबा मियामना समुराई लाटपम काननबला एलाइस दनेश्वरी की युमदा चंगसिलक्तुना अमुक थुगाइबा हौरक्खिबनि हाइरी मिहातिना हत्पीख्रबी चाउबगी मपाम इरम सिफाई लोमदगी मसिंग यामलबा मियाम अमा लाक्लगा युम थुगाइरे हाइबगी पाउ फंगबगा खुदक्ता यारिपो पुलिस स्टेशन की टीम अमसु लाक्तुना मियाम अदु तान खाइबगा लोइनना इरांग अदु लाक्सिनख्रे हाइरी मिहादा सिदा चेनबने हाइदुना पुलिस न फादुना हौजिक पुलिस कस्टडीदा लैरिबी समुराई लाटपम काननबला एलाइस दनेश्वरी की मचिन मनाव नुपा अमगा नुपी मरीगनी काननबला एलाइस दनेश्वरी असि थौबाल अमसुंग पालेलदा मयुम पालुरबा मतुंग हलक्लगा यारिपोक विष्णुनहा बामोल लेरक्ता लैबा मपांगी युमदा लैबनि हाइरी खाइदेम ओंबी चाउबा देवी की मिहाता चेन्नई हाइना पुलिस की कस्टडीदा लैरिबी एस काननबला एलाइस दनेश्वरी चाही निफु मथोय महाकी लैफम यारिपो वांगखेम हाइना पल्लीबासी अरानबनी हाइरी चाउबगी मिसीगा मरी लेदना मणिपुर पुलिस की ऑफिशियल फेसबुक पेज थागलक्पा पोस्ट अदुदा चेनरीबा मरी सुबा एक्यूज काननबला की लैफम ओनना हाबलखिबा अरानबा पावसना लैबाक मियाम की मांगदा खुल असिगी मिंगचत थीबा अमदी खुंजासिंगदा चममनबा थोकले हाइना वांगखेम यूथ क्लब की माइकेदिगी फोंदोरकली क्लब असिना कुपना थिगलबा मतुंगदा चेनरीबा मियोय असिगी यारिपो वांगखेमदगी नत्रे हाइना कन्फर्म तौदुना वांगखेम की मियाम की महुत सिनलगा अरानबा पावसिबु सेमदोकलगा अचुंबा लैफम हापीदुना मणिपुर पुलिस ना लैबाक मियाम की चममनबा कोकनबा सेंगदोकपियु अमदी अरानबा पावसिबु प्रिंट एंड इलेक्ट्रॉनिक मीडिया सिंगनसु सेमदोकपिनबा क्लब असिगी माइकेदिगी अपील तौरकली लोइनना खाइदेम ओंबी चाउबा देवी की मिहात असि वांगखेम यूथ क्लब नसु अकनबा मवोंगदा कंडेम तौरकली ब्लड सेंटर जेनिम्स पुरोमपाट इम्फाल ईस्ट मणिपुर का खुचमनदुना ई पाउ तेंगबांग लुपना सिंदुना लेबाक मियाम गिदमक कथोकलबा ई हाइना मिंगथोनबा 93 लाख सुबा ब्लड डोनेशन कैंप कम अवेयरनेस प्रोग्राम पांगथोखरे ई पाउ तेंगबांग लुप के जनरल सेक्रेटरी ओइना थौपुरिबा सोइबम पिवारिला फोंदोरकपदा चाही अमदा कैंप 10 दगी तादना सिनबना मरम ओइरगा कैंप खुदिंगमक्ता यामद्रबदा मियोय 50 ना ई डोनेट तौनबा टारगेट तौइ हाइबा वाफम थमलखी लोइनना लाक्लिबा इमोइनु अमदी अनौबा चाही के याइफा पाउजेल सु पिरकले मणिपुर पढ़ना लेटर चतरप 93 सूबा वॉलंटरी ब्लड डोनेशन कैंप जेनिम्स सिंजबनी वॉलंटियर हजिपोकी वॉलंटियर कुन पीजरे हेन खर वाली पीदब अखोना लंदम सिदा मणिपुर से अवाट लेटनब लेटन चहीम कैंप 10 तादन सिंजबनी मैं लाभ इमोइनु न्यू यूनिवर्सिटी
ꯏꯔꯝꯗꯝ ꯑꯁꯤꯗ ꯏꯪꯅ ꯆꯤꯛꯅ ꯂꯩꯕ ꯆꯥꯎꯍꯣꯡ ꯉꯥꯍꯣꯡꯕ ꯅꯨꯡꯉꯥꯏ ꯌꯥꯏꯐꯕ ꯑꯃ ꯑꯣꯏꯔꯁꯅꯨ ꯍꯥꯏꯅ ꯏ ꯄꯥꯎ ꯇꯦꯡꯅꯣꯂꯣꯒꯤ ꯃꯥꯏꯀꯩꯗꯒꯤꯁꯨ volunteer amadi iramna manipurse level fundamental singing from the so which is pijad blood donor hojik na mi kundi sure ado akoi ai isa su pijadri lakada donor leire akoi payam yam da mi kun sa ta gi ta da na koi pina ba target to jari maram de koi chahi ma da kem tarar ti ta da chenmani na akoi every camp kudimaki 30 volunteer haisina koi na minimum one for minus sinjabani akoi thonjari ba thim masi lebar kita mukatu lebar ko yang kita mukatu laba I hana sida thonjaba thim sida koi bijabani ya New criminal laws for general public and student gi maramda exhibition cum awareness program ama Hairo police station asinduna ngasi Hairo police station da pangthokre ngasi gi awareness program adu da Hairo PS ke OC oidiba leima pokpam Amit Kumar Singana criminal laws of general public and student gi maramda miyam da mamutana paudam ki loinana sarok iya kivasingda new criminal laws of general public and student gi pamphlet sing yenthoki awareness program adu da Hairo amadi Udin salungfam gi tongan ba mafam singdagi lakpa club ki member sing amadi maira pai bi chamarom henbana saruk yaki Haukiba December ki tarik kunma thoidagi chatharakpa workshop ngasi loisinkhre Kasargi Chandapur Amuthoi Sangeet Vidyalay auditorium da Chandapur Amuthoi Sangeet Vidyalay da sinduna Manipuri performing arts hai bahiram da chatharakhiba workshop ki ngasi loisinbagi thoramda Karim Uddin Burboya MLA Sonai Dr. KN Chan President Chandapur Amuthoi Sangeet Vidyalay Arambam Nandababu Singh retired additional secretary Government of Assam Layan Lakpam Champal Lal Singha retired assistant commissioner Government of Assam na chief guest president amadi guest of honor oina saruk yaki tharamadu da manipur dagi performer kiana pungcholom inat ki jagoi kubak isai basok amasung paper reader kiana paper kyasu pathoki hairi NK Sana Jaubagi Marfuma Pansuba Mapo Kumon Thoram Pangthokre NK Sana Jauba Memorial Trust na sinduna pangthokiba matamamagi investigative journalism gi lamyan ba ama oiramba khaknatana anoba Manipur amagi yumpham thonba misak kamasu oiramba NK Sana Jaubagi Mapo Kumon Thoramadуда laikidrebagi photo da laisu katuna ikai khumnabu utki amadi mafam kyadagi lakpa miyam kyana sarukyaki Thoramaduga mari leinana NK Sana Jauba Memorial Trust ki secretary Laisangbam Jadumani na haiki kumjali sing gachamapan ni fumapan gi matungdagi lakhiba matamadugi Manipur gi lengaklon amadi hamchat hamboinaraba khunailon kyabu mahaki chepong lamyan bada kyara khanna iduna amotpa kaya adubu miyam da khanghan ki masida natana loilam lenga ki safu chaithengna wakhal thoktraba miyambu anoba maromdom lepchaba Manipur amagi wakhalon gi ithil supi ki amadi ngasi gi kaitharakli ba iramdam gi Machat asida anoba Manipur amagi achumba maikai uba ngamba ithil piba ngamba NK Sana Jauba kumba misak amagi mathau tare haiba wafam sing fongdoki NK Sana Jauba Memorial Trust ki maikai de ye tamat NK Sana Jauba nusina kuna tawsuba tamat NK sen matam amagi investigative journalism ki lamyan ba amakhat oibatana tana Anauba Manipur amagi yumpham thonbirba misak 1949 gi matungda Bharat ki phibanumda Manipur tilurba matungda oirakhiba Manipur gi lengaklon Manipur gi funai amadi hamchat hampunaraba Manipur miyagi punchirol ado matamdugi miyamda mahak ina ubagi kalamna lamyamda thokuna mahakna matamdugi miroda ichina kuhunna bapot ngamchu ngamki Loilam na ki saifu chaithengna nehet aba tuhutlaba hitharaba miyam asiga anauba Manipur ama maromdom lepsabagamba Manipur amagi mangmanganaba mama akanbi itin biki amadi maisu pakya hauzik kaitharakliba Manipur ki masat amadi masat asiga mahakumba anauba Manipur amagi mangmanganaba itil piba ngamba achumba maikai tiba ngamba lupa amagi misak amagi mathau tari haina lobjatana ka sigi mahaki matkuda ma palapsuba maki pokkiba numit
ꯕꯥꯔꯠ ꯑꯦꯅꯤꯚꯔꯁꯔꯤ ꯑꯁꯤꯗ ꯃꯥꯒꯤ ꯐꯝꯗꯅ ꯑꯩꯁꯨ ꯀꯠꯆꯗꯅ ꯑꯩꯈꯣꯏꯅ ꯇꯧꯖꯕꯅꯤ꯫ Oza Sanajawba Memorial Trust OSMT Manipur Sinduna Taramari Suba Oza Professor Naurem Sanajawba Memorial Lecture 2025 Pangthokre Constitutional Government and the Manipur Constitution Act 1947 a retrospection haiba thimda pangthokiba thoramaduda Dr. Laishram Malemnganba Assistant Professor Public International Law Symbiosis Law School Pune Symbiosis International University na speaker oiki Oza Sigi Marfu Suba Bat Anniversary ka mari leinana National Research Center NRC gi Conference Hall da pangthokiba thoramaduda Professor retired N Rasmohan Singh former Vice Chancellor Danamanjuri University President OSMT Professor retired Soyam Lokendrazit former Dean School of Humanities Manipur University Trustee OSMT Professor retired W Nabakumar former Dean School of Human and Environment Sciences Manipur University Professor retired 𝐋𝐢𝐯𝐿 former Head Department of Political Science Manipur University Trustee OSMT Amadi Professor retired and Nimai Singh former Head of the Department of Physics Manipur University na athoiba mithunglen sing oina saruk yaki the Manipur Mangin Thana even Saudi Asia the first constitution never high Manipur State Constitution Act 1947 Yam Tizana Mong the same give no high constitution ki say abruptly Masikarai the Kamina like Gibonomagi Ligan my continuity Mayam Singsi but I the Mang given the Kang and Mayam Samana 1949 hard Kimun the Yaw Matung the market position clear about the Basina masi economic ki lam the word not to miyan the CSO lai miyam sina o that 1947 Manipur si hingi bra kaina hai kan da khumbe ngam da ba ko ta ba adugi chaman do miyam sa ta clear to thoksi in relation to the international law ko malian gun lai dibal law mayam si yum pham mo ra ken ko national law bo hai ro si mayam si ta ko na si ngang da ri ba Dr. Malian mangan se ki symbiosis law school gi Mangan sida senior kan Malian walk to ka masimak lai si agi kan si puthung ba present on bhona bani maram aduna aikoi da maru da ozaki matang da khasitang haije batar ga di ozadi like Abraham Lincoln from Longkavin to White House da ka gi ba yam wana khona slavery system koi muthal amakan da miyang gi kan se emancipation Manipur Kibado, because some are not Hazina, by Seclagum, the Mayum Lake and Horrible Shiron, Amadegi Horaga, Mahabaki Salaga, LLB, the second position in the Tava, Adugimatum LLM Punada, Salakanda, gold medal Umwerpa, Adu Muklakanda, what in Stalakanda Mazi, research over the guide later than but the guide out in the PhD Panga, no Pazi was a Sanaza Bugi and PhD guide out in a PhD loader. The Youth Development Association Club Linkat Kibagi Ahanba Foundation Day Iram Sifai Mamang Lekai Ground da Pangtokre Haidiba Foundation Day da Athoiba Mitunglen Oina ex-minister Oinam Lukhoi Wangoi SC Laishram Raza Senior Citizen Amadi Mayengbam Gyanandro Asana Chingba Masak Naiba Miyoi Gyana Sarukyaki Ngasigi Thoramatuga Mari Lainana ex-minister Oinam Lukhoi na Haikibada Ima event Iche Isan Singpun na Kutsam Naraga Chatminaraba Matamda Tholakpa afa fataba pumnama unity oina thengnaba ngamgani laikai gi mingchat purakpa yaba ama lakpada hena puning thogat piba changi haina mahakna makhata na phongdoki chaminaraba nupa thing logodaba thodang nupi si logodaba thodang machi khoi phadana maduda aikhoina matam dugi tholakpa apabogi boiro puning thogat pibogi boiro kaiguma laipa ki suma tholakpa boiro Madura Nepang in a logo Tobang, the logo of Tobang guys, Minaraka, Medical Tension, because we luxury Adaba, doing the Leka and Kundanama, we luxury Adaba, doing the community and Mahavitor. We get everybody, I don't know, then I couldn't have made a more discouraged of Nataba. Mother Bunga Handabawahi, Handanabawahi can have even Natab. When you see Pantone the Chili was here, she Matan the Suchana Pantokana, never the Zagasi the Kanagoma, someone, Karigumbama, Lekai Sigim Tet for Poyaba,
निकाय सिगी माई ओइबे याब करिगुंबा म तौरपदा सानबदबु ओइरो नाइक कबु ओइरो अदुगुंबा लापदा पुरी थगतबा हेना मखा ताबा अनौब चाही लिसिंग अनिगा कुंतरुकना लाकपदा मणिपुरी महाइरोई सिंह अपुन मलुब MSF ना लमदम सिगी येलहो फुरुप खुदिंगमकी इरेजा सिंगदा चाही क्यादगे हौना हिमिनरक्लिबा फुरुप सिंगना अपुनबा मणिपुरगी आइडियादा खोंफम सेना लेप्तुना इपा इपु सिंगना इखेंगलक्ता ngaklamkiba aikoigi manipur asi masakhangna liklam kaihandana thamnaba hotnaba tangai fade heba wafam asiga loinana lupki thakta leibak miyamda yaifa paujel pirakli MSF ki maikeri thadorakpa tirolamada apunba manipur gi idea asida hakthengana amasung na koinana singsep tharaka manba mawong sing asi khangjaduna miyam gi barakta amuk ngakpigani khangjadaduna miyam gi marakta amuk khatnaba thokliba sistema sida changiduna masana masabu lang asida thujahanduna minai naithangi punsirol da hingbagi masak uri pumnamak taiwan ramlaga maitai pungnamak tungoina ramlaga mitai pangal naga amadi kuki gi mihut singna amata oina kanglu furup naibagi wakhalon thidana apunba manipur ama sagat minaraki haiba wafam thamlakli amadi kumjali singani ga kuntarukna lakpada apunba manipur gi idea ngakpa ngamnaba yelho furup singna amata oina chap chaba firep lomina batangai fade haiba wafamasi tirolas da makha tari Imphal West District ki manung chana laiba phumlo Kairoi Youth Development PKYDC Club ki Secretary 𝗔𝗡𝗖𝐻 amadi 𝐶𝐻 ani na khutsam naraga LPG gas consumer singda LPG gas asi matau karamna sijannagadagi amadi khudong thiba kyadagi matau karamna ngakthokadagi haibigi matangda mass awareness cum training program ama phumlo Kairo Youth Development Club ki ground da pangthokre haiba awareness program adugi mangoinana AGC Manipur State ki field assistant chu oiriba Manipur film gi comedy amasu oiriba miyamna happy rajen haina khangnariba artist asina entertainment program amasu pangthoki loinana ngasigi awareness program adu mari leinana AGC Manipur State ki manager SS Joy Prakash na haikibada LPG gas haiba si nupi oibi singi yamna maru oiba khangjin bada haijindaba yadaba amani haiba wafam su thamki Senapati District ki manung chana laiba Chiru community na khundaba Uran Chiru village ki Christmas ki thoramda People Action for National Democratic Movement pandamna saruk yakre haidiba thoramadu gi dama ngamjaba sana khona bagi polam sing carom board chess board football amadi volleyball chana thakna ba polam sing alu tilhau achathau amadi blanket na chingba khudol tamki haidiba Christmas ki thoramadu da pandam gi vice president na Christmas ki yaifa paujel pi baga loinana village asigi award apa sing mari leinaba department sing da haibada achoba thodang logi haiba wafam phongdoki amadi secretary general brozen mitai nasu Christmas ki yaifa paujel pi baga loinana idea o manipur da yumpham oiduna yelho mi oina laiminaraklaba tongan laba community amadi furup singbu nungsi janana laiminana ba amadi amato oina ima lebak manipur sigi damak leminese haiba warol piki Regional Institute of Medical Sciences RIMS की Skill Laboratory da Advanced Trauma Life Support ATLS Indian and NIS UK Perspective Haiba Hiram da Nomagi Oiba Workshop ama pangthokre National Emergency Life Support NELS RIMS Imphal gi meeting makada Professor G. Sunil Kumar Sharma, Director RIMS na Hogdokiba Thoramadu Professor N. Sanjeev Singh, Medical Superintendent, RIMS Hospital Imphal Su Sarukyaki Loinana, Din Academics Head of Department, Faculty Members, Resident Dr. Amadi, Nursing Officer Singh Su Sarukyaki. Liangmai Imphal Market Committee na sinduna Special MOU Market haina mingthonba Liangmai Market Sagolban Tera Kaithel Ideal Club Ground da ngasi phamkhre
आइडियल क्लब का खुत्समतुना पांगथोकिबा मार्केट अदुदा चिंगदगी पुरकपा पोथोक कया मियामदा मरांग कायना फंगहनकी अमदी चिंगमी अमदी तमीगी मरक्ता लैबा अचेतपा मरी अदुगी चपचाबा मसक उबा ngamki noma na tubi noma desida muka tage muka lakninge hai na thalinge dang si so muka tarai atu bung si akoi mi yam der se akoi ngasi so yam na tira da le riba ijini no mi yam gi mangda koi si kha tu wakhaji gendre maram tikri gira raga si Christmas ne New Year ne akoi ni ko mai le ni na koi jing ni si janthok jasin tawba lambi adu gi jama ta su lak si mapum hana lak ni dini na koi tera da le ri bai chin no sing yam da koi wakhan bi pin jatre har si hajage duga matang saba da koi an season da wai ira matam khra mungai ba matam da koi liangmai gi sang na pi liangmai gi koi gi pothok hajabam yam si pura nong ma dia koi asi jaga si big than na phamhan laga miam bo amuka yen han ya ha se thangjan da kri gira ha da hoji si lambi apoi ji ching gi mi wai bani na nongju khra nong si matam tu si ya sera apoi gi ma fry ta ba ji ching gi lambi ri apoi si khang khang hau du na chat pi ya da ba ha gi matam su lei bi ko aduna adu gumma gi matam se dum ram rak ta tho e aduna so apoi si Maitegi yumthong khudingda pangthopuna lakpa ima imoinu ira chaba khurumjaba numina lakpada nungaiba yaifaba wataba padaba chahongba ngahongba punsiba nungsangba laipak mara ingtapa oirasanu haina wakalon manaba apunba wamagi maikeidegi paujel pirakli loinana kabui ichil inaw singgi gan ngaigi lining laison harau kumaina lakpada nungai yaifaba oirasanu haina su yaipa paujel pirakli Imoinu iratpa numina lakpada MLA ke Robindra Singh na laibak miyamda yaifa paujel pirakli numida sina lakpada yaifa ba ingtapa Manipur ama oiduna apunba Manipur gi saktam ngakna thamna ba hotnarase heba wafam su MLA gi maikedi gi miyamda thamlakli Imoinu ima iratpa numina lakpada Manipur imana yaifa paujel pirakli imoinu chauhong ngahong binaba kanglei meitei leipaki yumthongda lengbirakpa numit asina lakpada punsinung sangba ingtappa kangleipak ima Manipur ama ohensi haina Manipur imagi maikeidegi miyamda paujel pirakli Imoinu iratpa numina lakpada Manipur gi mahairoi singi apun balup emsu na iramdam masigi miyamda yaipa paujel pirakli emsu gi maikedi thadorakpa chirol amada numida sina lakpada iramdam masigi chathok phongthok marang kaina iramdam masigi miyamna chaba kona janaba puthok chaba ngamba chinjak tami pan tangdanaba Laukat liba tabak sing kumang yang sinba aikoi amat to oina punsin na bagi wakalonda sakhot khongthang na puna saruk yaminaba amadi lamdam masigi aseng balan oiriba chinglon sing da thariba tamthiraba drug sungna bagi pambi sing thaba toklaga anauba uwa thajinduna senglaba lana sibu kanba ngamba ipa ipu ningba aikoi khudingmakta yaipa thaujal pibiba oirasanu haina yaipa paujel pirakli Maitai irol iek loina silol apun balu milal kanglei paki chahi ahum thopuna bahau ki batari kunmari da general body mi famduna yena balaitena miyoi kudma thoi khankre loina na ngasi amuk hana milal gi executive mi famna district president oina thopuramba Imphalis Thawal district amadi Bisnupur district ki miyoi ahum amaga hapsinduna punna miyoi kunmari na December
2025 tagi December 2028 phawba milal gi chahi ahum gi thopuragan hairi loinana district ke president oina thopuramba S Elizabeth Imphal East Mutum Rita Thobal Khwairakpam Manimacha Bisnupur bu milal mayai loisang executive ki thopuba oina khankhre loinana office secretary oina nongthongbam evem cha thokchom balesor athuba matamda nongna khankraba milal gi thaupuba sing wasak lobaga loinana laiba ki tawgadaba thabak sing miyam da lauthoklagani haina lup asigi maikedi gi fongdorakli Singa Ideal Club SIC gi report singa na sinduna tha asigi taretagi team kunmarina group ni panthona khaidoktuna club asigi playground da chathariba 9 SIC Trophy State Level Open Football Tournament 2025 ki ngasi sanakiba ani suba semi final match CMC changam dabina CUBFC changam dabi bu goal ahum anida maithi bapiduna CMC changam dabi asa amaga loinana SIC trophy asigi final changduna apunba FC Manipur ga lakliba January gi tarik mani da thengnaragani ngasi sanaki match atu da team anima ki players sing akan mawong da thawai yaungna sanabada natana yengliba babok singi pukning sumatki ngasigi match atu da Dr. Mohammad 𝐍𝐞𝐲𝐿 Global Excellence Awardee Superintending Engineer Power Department Manipur na atoiba mitunglen loinana MD Abdul Salam Retired Inspector Manipur Police na thoromapu loinana Jackson Kongbam Social Worker amadi Mohammad 𝐍𝐞𝐲𝐿 Special Contractor amadi Toijam Nimai Singh Retired MPS na ahenba atoiba mitunglen oibaga loinana tongan ba masak naiba kya su saruk yaduna match adu mapung fana saruk yaminaki Thobal District Taekwondo Association gi makhada lingkhat ki ba Thobal Taekwondo Academy Khangaboki chahi manga mapung farak pagi mapuk kumon thorong ngasi Khangabok Part 2 da laiba multipurpose community hall da pangthokre thorong gi sarokama oina blood center district hospital Thobal Manipur AIDS Control Society State Blood Transfusion Council Manipur amasung State Blood Cell NHM Manipur ga kutsam naraga Thobal Taekwondo Academy Khangabo Association of Voluntary Blood Donor Manipur Thobal District Branch Awang Lekai BLF Mangal BLF Anoba Yening BLF Yaifatengbang BLF amasung Nungsinasi BLF na punna sinminaduna anirak suba voluntary blood donation awareness camp amasu mafam adubangtada pangthoktuna nupa nupi kya na EP ki thoromaduda district state amadi national gi thakta pangthokpa championship kya da saruk kya ruba Thobal Taekwondo Academy Khangaboki sanaroi singda achamba khudol sing tamduna pukning thawat ki loinana Association of Voluntary Blood Donor Manipur Thobal District Branch ki calendar amasu ngasi gi mitunglen singna phongki Thobal Taekwondo Academy Khangaboki sanaroi singna makhoi gi haithoi singthoiba kaya su utuna miyam gi pukning chingsinki Aroibada maroiba paw mukhana pizari Wangoi degi chawba debi gi mihata chenabani highway SS Kananbala Allies Danesori gi yairipok Bistunaha bamo lairakta leiba mayum khoisaunaraba miyam harakuna akai atoi thokalamle hairi amadi khaidem ongbi chawba debi gi mihata Chennai haina police ki custody da laidibi SS Kananbala Allies Danesori chahi nifu mathoi sigi laifam yairipok wangkem haina palliba si aran bani hairi ngasi goina notice pindu TV na sandokchaba numidangi manipuri paw mata ngasi loijare mireng tabiri bapuno ngopo mukahna khurumjari Football bu thawai haksang yauna pamliba miyoi singidamakta yamna nungairaba paw ama puduna lakchari
madudi first CPC Trophy 9A Side State Level Open Football Tournament ama lagliba kumja lising aniga kungataruk January ki tarik taragani pandagi hauduna Chingya People's Club Yairipok Ningthaunai Chingya Laikai na sinduna Ningthaunai Playground da pangthoklagani Tournament asigi form ngasi maktagi fangbiragani Tournament asigi pricing di winner prize da ₹1 lakh with trophy runners up da ₹70,000 with trophy best discipline da ₹7,000 with trophy best goalkeeper da ₹5,000 with trophy top scorer da ₹5,000 with trophy best player da ₹5,000 with trophy asina chingbani registration fee na sumbetagi ₹7,000 khaktamak oigani form 1000 bagi aroiba matam lakliba January ki tarik taragani thoida oigani manager meeting na January ki tarik taraga manga da oigani akuppa marol gi damakta pizariba contact number sing asida paw fawbirau contact number sing adudi 8837447610 natraga 8787882150 amadi 60093969994 Admission open. Admission open. Admission open. 𝐷𝐸 Upper Primary School, Government of Manipur, 𝐷𝐸 𝐿𝐬 𝐁𝐫𝐲𝐬 West. Admission open for the session 2026-27. Available facilities: free textbook, free school uniform, free admission fee, well-served midday meal. Admission will be start from 6th of January. And session will be start from 19th of January. For more details, please contact 𝐷𝐸 Upper Primary School, 𝐷𝐸 𝐁𝐫𝐲𝐬